Amit Shah Kaurakpadi CM Delhi Yokre. Ngasi Home Minister के Ministry Sakthokpagi Khanraba yari. Union Home Minister Amit Shah Kaurakpadi Minister Yumnam Khemchand ngarang numidang wairam Delhi de sakri. Ngasi ki Minister ki Khongset asim Manipur na lairiba mahakna lusingba Ministry ki sai Sakthokpagi matang na wa khanraba ye haina pawgi lekhunsing na phongthokli. Ngarang numidang pung mga gamini yangkai ki Air India Express ki Imphal Guwahati Delhi ki flight ta Delhi ki dam Imphal thadokhibaga loinana numidang pung mapan kra henbra Delhi de thungkhri se minister na khanghaudana Imphal thadokhiba do Union Home Minister Amit Shah na ngarang khudakta Delhi de laknabagi kaurakpadagi nari kari maram gi dama kaurakliba no highway ki chap saba maram khangdrabasu Manipur gi hojik lairiba law and order gi phiba Manipur gi anauba financial year haugaduriba sigi matang State asigi sen thungi phibam Manipur census pangthokpagi matangna lairiba phibam singamasum Manipur gi hojik lairiba lainga asigi awatpa minister hapsinduna sakthokpana singmayaw atai hiram kya gi matangda Union Home Minister Amit Shah na Minister Y Khemchand wa tanna bi yahri pawgi likhun singna phongdorakpagi matungina Union Home Minister na kaurakhiba sigi khwaidigi hena maruoiba maramdi ministry size sakthokpagi matangna khanabani panbayabadi hawkiba February thagi marida singjamai assembly Constituency ki MLA Yumnam Khemchand Manipur ki Minister oina wasak lokhibaga loinana Minister ga loinana Kangpokpi Assembly Constituency ki MLA Nemsa Khipgenama Sumau Assembly Constituency ki MLA Losi Dikho Budipudi Minister oiba amadi Bisnupur Assembly Constituency ki MLA Gobidas Konthaudzam amasu Wangoi Assembly Constituency ki MLA Khuraizam Lokhenuna Cabinet Minister oina wasak lokhibani Puna member humfu laiba Manipur Legislative Assembly the Minister Tharaga Minister Taragani Thui Laibi Yarabasu Hauzik Manga Digi hena wasak laudribana Minister Taret Hapayari Union Home Minister Amit Shah ga unabada Manipur gi hapkadaba watliba minister sing hapsinabagi matangda kupna khannabaga loinana atuba matamda wat hauriba minister sing hapsilakpa yari haina pawgi likhunsingna phongdorakli Home Minister Amit Shah ga Minister Y Khemchand ga ngasi unanaba matam lepkhre haina pawgi lekhunsingna phongdokpaga loinana ngasi unadaba yadi haina matam tharaktuna minister bo ngarangmak Delhi yauksilaknaba ngarang nungthil Delhi digi paw pirakhibane hari haukiba saying lisingani ga kunga mangagi February mapanna matamdugi Minister N Berena Minister gi pham thadokraba matungda sahidugi February 13 digi Manipur PR thamlakhibani PR lerakpa sahi ama pharamdai satliba sahi sigi February marida President rule out to no Y Khemchand na lusingba popular government semkibani popular government ama lerakhiba tha anirom pharakadoriba phawba ministry size sakthokna leibadagi opposition party amadi tuan ba section singdagi wafam kya thamnarakpa marakta Union Home Minister Amit Shah na minister bu kaurakibasi atai maram sing leirabasu ministry size sakthokpagi matangna soidana khannarakani haina hauzik leiriba Manipur gi political gi phibam nainariba singna phungdorakli adumainamak ministry size sakthokpada aruba phibam di leigani haina palladuna Manipur gi phibam nainariba singna hai hanadagi minister oiduna lakpa amadi minister oidriba BJP ki MLA singi marakta matam kharagi oirabasu minister oihaunaba kana hotnaba marakta kana bo minister khapkadagi habisi aruba amadi oidi hari salibase sigi February humna Delhi dagi Manipur laktuna Khemchand lusingba popular ministry semnaba governor unabada matam sangna Imphal yorakhidaba Susampur amasum Ferzol district manungdagi MLA ani LM khawti amasum ngursalum sanatebu minister hapnaba akanba pressure sing leiba marakta Hanasu Deputy Chief Minister Lairab Kuki Singi Marakta Minister Ani Amhap Tarabadi Naga Singi Marakta Minister Ani Hapkadavani Haiba Pressure Lairibani Naga Singi Marakta Gisu Dikho Losi Buhana Deputy Chief Minister Oina Wasak Lograbani Adominama Ngasi Union Home Minister Unabas the Ministry size of Topuki Matana Kupna Kanaduna Sab Warep Amalauraga Chief Minister na Manipur Halaklaba Matung what Horiba Minister Taret Hapsilaba Yahidi Hanadagi hone April tha horakpa Y Khemchand na lusing ministry gi size of thulabi hainaduna lakhibani hauzik chathariba parliament ki mifam lakliba April ani da loigadabani amadi parliament ki mifam hek loibaga atuba matamda minister taret haplaba yai haina pawgi likhun singna phongdo handa the minister Y
Khemchand Delhi da satuna laibasigi President Draupadi Murmu unaraki badurasu Union Home Minister unana bhonabada Union Home Minister gi asinba matam oibana unaraki dabne hari haukiba saying lisingani ga kungo humdo gi me ahum da Chuchampur gi haurakiba irangna maram oiduna Manipur mi sani ga humfu hen sikre mi kuntra hen mapam kangdri yum lising da mang takiba ga loinana mi lising kumdra rom mayum da leiba phangdana lairaki mayum da leiba phangdaduna lanjena kiba mi lising kumdra rom gi manungda khara makai mayum hanjina khrabasu ayama miyoising laingak na hangbo relief camps ngamadi matam kharagi oine saba sangsing da lainabaga loinana kharana bara amasung khangna sanabasing gi manak tangduna lainari hun thado festival yawa pamasing ki hali Imphal April tareta pangthokadoriba nipan subi state level hun thado Cultural Festival 2026 da saruk yaba pamjaba thadau furuki miyoisingda thadau bu koki oin honana bo hona banatragana koki kangbusna kian khangan bigi thabak singsa thabagi pau thadau inpi Manipur na phangle hari thadau inpi Manipur gi President James thadau na press thokpa sirolaman hai adugumba athingba thamliba miyoising aduna koki militansingi ming sisinaraga miyamna kihanbaga loidana thaurambadur saruk yadana ba kihalam kihaina maral siki asiguma khongthang singasu thadau inpi Manipur nungai taba phongthokpaga loidana thadau frukki miyamda right to life liberty amasum cultural expression asi leizaribani thadau frukki miyamda oidaba wahi kya sisinaraga akiakang pohana honariba sikanem dawi asiguma thong singasina thadau gi apunbigi saktam amasum culture da sound Khudong sadaba kya mayuna hali thadau miyam gi thabak thoram singa kanaguma miyoi natragana kanglup amatana saruk yabada thingma ngamloi asiguma thong sing makhasa tharaglabadi thadau inpi Manipur na tumina yengduna lairoi thadau isilinaw sing marakta oina punsilaga thabak tawna bamasum festival asida ningtamna saruk yabada akiba phawbigano haikenasu pawsta phongdokli Executive Magistrate yauna saru polangi postmortem examination pangtokre laisram Kamal Babu gi oiroi dawri Thasi ki kungatare ki nukthil Kangpopi district ki Kangso police station ki manung sanba singda daungina awang thangwa sarukta leiba inam lok ki mafam amadagi recover tawkiba kokki tumba ama yauna saru palang sing executive magistrate ama yauna video coverage tawraga rims ki mirel sangna postmortem examination tawkri saru palang asigi postmortem examination adu nahandagi hauraduna rims ki forensic science medicine department ki expert singna Horaklaba matung ngarang institute asigi anatomy department ki expert sing yauna makha tana satharaga mapung phana loisinkhibani saru palang asida sathaba postmortem examination ki official report phangdrabasu saru palang sing adu masagi sai kunthra dagi kunthra ga manga phawgi manungda leiba miyoy amagi oigani haba wapam tholakpana saru palang asi November kunga manga English ngani ga kunga mari dagi laimakhong gi 57 mountain division gi campus gi mapum khangdana leirakliba Assam gi Kasa district ki Gosaipur dagi laisram Kamal Babu sai yakhi ga mari apokpa lekhidraba el Kumar Don Oiraroi Habigi Wapam Tolakli Panmayabari Saru Palang si police na recover tawkiba numitegi hauraduna mapam khangdana leirakliba laisram Kamal Babu gi oigadra habigi ohang social media gi tuan ba platform singda hangnarakibani ohang asi hangnarakpadigi numitumaktada kasad masanupaga loinana lairibi laisram Kamal Babu gi loinabi laisram ongbi belarani ga su telephone wari sanakibani Nongmai kablakri matam khargi mamangdagi Urkhul district ki litan PS na konba mafam singda leiba tangkhul amasung koki militant singi marakta leptana kuthongnarakpagi makha tarakpada nahan nongyai pung tarakanitu ke minute taradagi hauraduna nongyai matung pung ama phawbagi marakta makpu sipu khuldagi nongmai round khara kablakri hari thawdo asida khunja sing aso apan yawbagi pawlakhidi Thawdok thophamda ngarang ayuk police na central force nga loina sangsinduna thihumagi thabak sathaki adubu mifam mipungi pawdi lekhidi amaram Imphal dagi Urkhul phawgi marakta passenger service tawriba tuan gari singni koki singna gari amamam dagi lupa lising amamagi sempham lauri hari thawdo asigi matana phangwa pawgi matu inadi DI Tata mini truck amadi truck na singwadagi koki singna yamlaba sempham sing lauri basi mari leinaba authority na miyeng sanghaningwi apamba phungdoknarakli CM Minister Khemchand MLA singa loinaraga National Highway singda satnabagi thorang yat pawkhri April 3 da Jeribam na satlaga irang nanglaba singa chaklen chaminaruduri
Chief Minister Yumnam Khemchand Singana MLA singa loinaraga National Highway singda satlaga community leaders singa unanabagi thaurang yat pauri masigi sarugam oine April 3 da mahna MLA taret ka jiribam sattuna irang na sokolaba furup anigi mi singa chaklen chaminaga ne hari press na phawa pawgi likhunabagi matungina laklibe April 3 da Chief Minister Yumnam Khemchand MLA taret ka loinara by road NH 37 Chatlaga Zaribamda Ladiba Furup Anigi IDP Singamasum community leaders in the Unaraga Puna Saklen Amasu Saminagan Hari. Chief Minister Gi Kongsada MLA Taretlop Lloyd Rabiak, Bakoi Singi Manung the MLA Asabudin Zaribam, Haikam Dingo Singa Singmai, Hongkam Ravindra Singa Mayang Pal Amasum, Lauremam Ramesor Meetei Kairao Gimaming Panbadi Yawheri. English Singaniga Kungo Humdoigi May Ahumdigi Horakiba Iranga Sigi Matunda, say Sigi February Marida was a Lokiba Minister Yumdam Khemchand Singana, a handboy the Iranga Sinas Oliva, Zeriba the February Taramba to the Sakibani. Chief Minister Yumdam Khemchand Singana impaligi helicopter, a handboy the Zeriba the Sakibaduda, Iranga Sinas Olavanaka Nigi Bising Unakibagalo in the Mahana, Kudaki or the Laptolam, Samasakapiki Tabak Sing. Yangshinabagidam Amuhana, Lakani and the Taza Papiram Kibani. National Highway Sing Hangdukli. Amagamaga Tazanaba Laitavana Maram Weraga Lakma Sumsatpaki with the Gisana Dabani Heba, Chief Minister Y Khemchand Fungapu Wapam Housing Social Media da Badial Wedibani, Marakshida, Chief Minister Yumnam Khemchand Singane MLA Singaloin and National Highway the Satnaba Lokalapa Taurangi Hanboina, April Marita Ziribam da Satlagani. Asamga Taidana Lady State Asigi District Asidasu, Iranga Sigi Manunda, Meetei-kuki Mapamadu Kundari, but Mar Furup Aniki Marak the Palm, the Taudo Sing talk to the missing Miraka Tokrabani. Iranga Duna Marab Weraga Housing Soup Furup Aniki missing Lanjendaraga IDP or the relief camps the Laiba Yauribani. Chief Minister Nabaki Anisuba Makagi Lambida Laksat Kadariba, Ziribamgi Kongsada, IDP Sing, Mapamadura Ladiba community leaders sing, civil society organizations sing, Gimihut Sing Yauna, Punda, Saklenaba Samina Duna Toki with Haudok Sing, Kauk Toknaba Amaso, Gapi, Bahaba Wakalorada, Bushilaga Basamasagi Hadagi, Bayum Singda, Hanjin Hanabagi Taura, Bakat Bidagani Hadi. Lagak Pai Diba BJP MLA Sing Ziribamdi Amuk Silsar the Satuna Assamgi Pangtokadoribi State Assembly Mikal Gitabakta, Party Mirep Singi the Bakta Bot Kom the Bugi, Taurangama Sutauri Haida, Pawilekun Sina Fundo Heidi. Ziribam Kongsat Asigi Matunda, Chief Minister Yumnam Khemchand Singana Impal Urkhul Amuk Impal Kangpok PSC Makagi Lambida Satnabagi CM Sari Hennesu, Pawil Kundasida Heidi. Sahi Ohumlong Irang Mayok Nari Visterisi Chief Minister Khemchand Singa Makagi Lambida Impal Ligi Atopa District Satnabagi Tarangasi, Optional on the Sea Topa Diletri, Adumapu, MLA Singauna Pangtopa Mipamana Tarangasi Lokanava, Lepna Kibani Heidi. Marakshida Chief Minister Yumnam Khemchand Singa Ngarang New Delhi Gidam Impal Tadokrabani, Bangna Delhi Digi Halaklaba Matu the Tarangasi Hena Mai Paknava, MLA Singapuna Mukantarabi Heidi. Sahi Amarop, President Rulairu Raba Matunda Shamla Kiba Government Chief Minister Yumnam Khemchand Singana, Forgive and Forget Hibishida Tazabatamaga, Irangna. Laptok na halakpa Kanglup Anigi Misingbu, Amuhana Daksina Handuna Mausagi Punsida, Hanjin Hanana Bohonaribani. TNL na Takiba Matam Hen Kibadigi NS and IM Gilusingba Hungi Yum by Takri, Ataisu Tarakadori. Tasigi Kungamapangi Nubidang the Kasom Kulengi Hong by the NS and IM Gilanvisina, Lalholu Basigi Faction is then Frankie Lanmi Marino Wena Kablaga Halambagi Taudo Matung, Urkhul District Headquarter da, Nagama Shilgi Marak to Sound Attention Lerakibado, Garang, Mayi Sing Pokai Begum Pokarakli. Urkhulgi Tangkul Nagasing Apun Malup Tangkul Nagalong TNL Amasum Masiga Satminaba Atay Tangkul CSO Singna Hongbai Taudo to the Hakting the Sienabani Haba NH IMG Shihai Kunau Digi Athot Amasum Lairam Kulendigi Starling Bu TNL Nahan Mars Kuntrage Nuyadigi Horaga Puntaragani Manu Sinagadabani Hana Lautoki Bigi Matun NS IMG Makedigi Tabu in a Pangturak Tabadigi Garanung till Urkhul District Headquarter Leva NS IMG Lusing Bahungi Yumsing Kwasang Raba Miamna Maitakri Atay Sumatang Tarakiviari Narang Maitakra Yumsing to NS IMG Hanagi Lusing Ba Ninkham Simre, Hanigi Lahulupasigi Urkhulgi CAO Oiba, Kanaka Saramasum, Housing Lahulupasigi Deputy Atokilonser Oiba, BS Atiamgi Daddy, TNLgi Makadigi, Hongbaigi Taudu Adugi Asum well Putok Triba Power, Wung Tangkul Reason, Makatana, Cooperation Peter Hedisu, TNLgi Makadigi Lautokri.
Nakalamaromda Urkhul District Headquarter na miyamna miyoi kharagi yumai thakiba amadi atai pamdaba thaudok thokliba adubu district asigi hongpung amasung hongphun village authorities na yamna kana yaningdaba phongdoknarakli village animaki authorities na towan thadorakpa sirol singda hai hongbai gi thaudokki matungda tanghol CSO singna sangchiliba khongjang asibudi sagoli adumainaba asumaran khangdana mob justice tawduna migi yum kai mai thaba hai Thugaiba yaningde asumaran khangdana thabak tawbasing village ani asina sapsana mayoknagani hairene su pausna makhatari Sursampur gi ADC gi office masa khangdaba singna thugaikre malchang kya mai thadoklamri Sursampur gi hiangtam lamkada lebe Sursampur Government College gi hek manakta leriba Autonomous District Council Town Hall gi office masa khangdaba singna thugairamri malchang kya marum mai tharam lahiri Police ki paunai thaudo si ngaranung thilpung ohum taram dai dubai da thokibani pausna makhata na hai ngaranung thilpung ani rob tarak paduai da masa khangdaba mamit mamai kumba mioi tara ga mangarom ikhang khodana ADC Town Hall gi campus sananglaga office adu thugai bahorki masa khangdaba singa dun office ki mal sang ayamba potholaga campus manung mai thadoki madugi matung campus aduna khamlaga thamba 407 truck amagi windshield su thugai dun amana thon keri bajakhang dabasing aduna hai kibad ADC ki office adubu solon silamle makhoina campus manung da khamlaga thamba gari mapangi so sing su puduna sakhri thaudo aduna mi aso apani yaukidi haiduna bajakhang dabasing aduna mai thadokraba amadi akai toy thoklaba ADC office ki mal sang singi manung da steel table ani steel chair taru plastic ki sokri ohum sanitary truck 407 amagi Wilson yauna atopa gari mapan gi side glass amasu thong glass singni makoina puduna sakraba gari ki so singa dudi sanitary truck 407 gi so home tipper truck ki so ama Scorpio ki so ama JCB ki so ama ambulance ki so ama aduga mini garbage truck ki so ani ne hari thaudo odu ki sapsaba man hausama ki oina di phamangamdri so sampur PS na case ma lokhalaga makhata na thikat phawkhri Marasida press the Pamo Power Likunabagi Matunadi Garangi ADC office to Guiram Badu Handak ADC Anova Chief Executive Officer Ama Manipur Langana Haki Baduga Madi Lainama Yahiri Power Likuna Cinema Katana High Handak known ADC to Sampurgi CEO Ama Haki Badu District Sigi Tuan Mahiro Singilup Ohum Highway Mar Student Association Koki Student Organization Amasu Zomi Student Federation Makeri Yamakan Yaning the Futoladuna Manipur Langaki Warep Adu Handokina Balup Ohum Sina pun aku yak pi bawa kacirol amatha sigi kun ga mapanda Chief Minister Y Khemchand na pisin ki basu lai haina paus na makata na fudorakli